ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯕꯣꯛꯀꯤ ꯐꯨꯡꯒꯥ ꯋꯥꯔꯤꯕꯨ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯕꯣꯛꯀꯤ ꯐꯨꯡꯒꯥ ꯋꯥꯔꯤꯅ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯤꯡꯆꯥꯕꯒꯤ ꯃꯁꯨꯅꯨꯄꯥꯒ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯒ ꯃꯇꯥꯎ ꯁꯥꯟꯅꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯅꯥꯏ ꯃꯁꯤꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯖꯪꯒꯜ ꯑꯃꯗ ꯁꯥꯗꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯑꯇꯤꯌꯥꯗ ꯉꯔꯪ ꯉꯪꯂꯒ ꯄꯥꯏꯔꯛꯄ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯎꯗꯅꯕ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯒ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯤ ꯃꯅꯝ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯄꯥꯏꯊꯔꯛꯂꯝꯃꯤ꯫ ꯃꯤꯁꯥ ꯆꯥꯅꯤꯡꯉꯤꯗ, ꯃꯤꯅꯝ ꯅꯝꯃꯤꯗ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯐꯪꯒꯗꯕ ꯈꯤꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯣ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗꯒꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯆꯦꯟꯊꯣꯛꯂꯛꯄꯗ ꯑꯣꯟꯊꯣꯛꯄꯅꯤ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯇꯨꯁꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯌꯨꯝꯗ ꯐꯥꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯁꯨꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯁꯨꯅꯨꯄꯥ ꯑꯗꯨꯁꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯂꯦꯡꯒꯥ ꯑꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ "ꯏꯕꯨꯡꯉꯣ, ꯑꯕꯣꯛꯇ ꯊꯣꯡ ꯍꯥꯡꯗꯣꯛꯎ, ꯅꯪꯒ ꯁꯥꯟꯅꯃꯤꯟꯅꯅꯕ ꯅꯇꯥꯎ ꯑꯃ ꯑꯕꯣꯛꯅ ꯄꯨꯔꯛꯑꯦ" ꯍꯥꯏꯔꯛꯄꯗ ꯃꯁꯨ ꯑꯗꯨꯅ ꯊꯨꯅ ꯌꯥꯡꯅ "ꯀꯗꯥꯏ ꯑꯕꯣꯛ" ꯍꯥꯏꯗꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯁꯦ ꯍꯥꯏꯗꯅ ꯃꯈꯣꯏ ꯑꯍꯨꯝ ꯇꯨꯡꯗ ꯃꯥꯡꯗ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯍꯪꯂꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣ?" ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯩ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔ ꯑꯃꯅꯤ"꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯁꯨꯅꯨꯄꯥ ꯑꯗꯨꯗ "ꯏꯕꯨꯡꯉꯣ, ꯏꯇꯥꯎ ꯅꯤꯡꯊꯧ ꯃꯆꯥ ꯍꯥꯏꯅ ꯀꯧ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯂꯒ "ꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔ, ꯅꯪꯁꯨ ꯑꯕꯣꯛꯅ ꯏꯁꯨꯅꯦꯅ ꯈꯜꯂꯗꯕꯅꯤ꯫ ꯑꯗꯨꯅ ꯅꯕꯥꯅꯤ ꯅꯤꯡꯊꯤꯖꯅ ꯑꯕꯣꯛ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯂꯩꯃꯤꯟꯅꯔꯝꯃꯨ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯅꯪꯒꯤꯁꯨ ꯆꯥꯅꯕ ꯊꯤꯔꯨꯈꯤꯒꯦ" ꯍꯥꯏꯔꯝꯃꯤ꯫ "ꯍꯣꯏ ꯑꯕꯣꯛ" ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯆꯤꯟꯖꯥꯛ ꯊꯤꯗꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯔꯥꯖꯀꯨꯃꯥꯔꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯗꯣ ꯃꯆꯥꯅ ꯍꯜꯂꯛꯇꯕꯗ ꯑꯋꯥꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯁꯨꯝ ꯄꯥꯏꯔꯛꯄꯗꯨꯅ ꯂꯩꯕꯥꯛ ꯑꯃ ꯌꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯎꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯄꯥꯏꯊꯔꯛꯂꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯊꯛꯂꯕ ꯃꯇꯨꯡꯗ ꯉꯥꯁꯨ ꯃꯌꯥꯝ ꯑꯃ ꯐꯥꯔꯝꯃꯤ꯫ ꯃꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ "ꯏꯁꯨꯁꯥ, ꯉꯁꯤꯗꯤ ꯉꯥ ꯑꯣꯏꯅ ꯍꯦꯛꯇ ꯐꯥꯔꯒ ꯄꯨꯔꯛꯂꯕꯅꯤ, ꯁꯦꯝꯂꯒ ꯊꯣꯡꯂꯣ, ꯑꯕꯣꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ" ꯍꯥꯏꯔꯝꯃꯤ꯫ "ꯏꯇꯥꯎ ꯅꯤꯡꯊꯧ ꯃꯆꯥ, ꯉꯥꯁꯦ ꯑꯩ ꯁꯦꯝꯂꯛꯂꯒꯦ, ꯅꯪꯅ ꯊꯣꯡꯕꯤꯔꯣ꯫ ꯑꯩꯈꯣꯏꯅ ꯊꯣꯡꯕꯗꯤ ꯍꯥꯎꯔꯣꯏ, ꯏꯇꯥꯎꯅ ꯊꯣꯡꯕꯤꯔꯣ" ꯍꯣꯏ ꯍꯥꯏꯗꯨꯅ ꯊꯣꯡꯕ ꯂꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯗ ꯃꯕꯣꯛꯅ ꯆꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯅꯇꯥꯎ ꯅꯤꯡꯊꯧ ꯃꯆꯥꯗꯤ ꯊꯣꯡ ꯊꯥꯛꯄ ꯌꯥꯝꯅ ꯍꯩꯇ꯭ꯔꯥ?" ꯍꯥꯏꯕꯗ "ꯍꯣꯏ ꯑꯕꯣꯛ, ꯌꯥꯝꯅ ꯍꯩ" ꯑꯗꯨꯗꯒꯤꯗꯤ ꯅꯨꯃꯤꯠ 4-5 ꯃꯆꯤꯟꯖꯥꯛ ꯑꯃꯠꯇ ꯊꯤꯕ ꯐꯪꯂꯛꯇꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯂꯝꯗꯥꯏꯗ ꯃꯁꯨꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯊꯣꯛꯂꯒ "ꯇꯨꯃꯤꯟꯅ, ꯍꯣꯔꯦꯟꯗꯤ ꯅꯇꯥꯎ ꯅꯤꯡꯊꯧ ꯃꯆꯥꯁꯦ ꯐꯖꯅ ꯁꯦꯝꯗꯣꯛꯂꯒ ꯊꯣꯡꯗꯣꯛꯂꯝꯃꯣ" ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯕꯗꯣ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯃꯊ꯭ꯋꯥꯏ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯍꯤꯡꯆꯥꯕꯤꯒꯤ ꯃꯁꯨꯅꯨꯄꯥ ꯑꯗꯨꯗꯤ ꯍꯥꯟꯅꯒꯨꯝ ꯍꯔꯥꯎꯅ "ꯏꯇꯥꯎ ꯅꯤꯡꯊꯧ ꯃꯆꯥ" ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯅꯣꯛꯐꯦꯠ ꯇꯧꯕ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯥ ꯑꯗꯣ ꯍꯦꯛ ꯎꯔꯨꯔꯦ꯫ ꯍꯤꯡꯆꯥꯕꯤꯒꯤ ꯃꯁꯨꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯝꯖꯔꯨꯔꯦ꯫ "ꯏꯇꯥꯎ ꯅꯤꯡꯊꯧ ꯃꯆꯥ, ꯅꯪꯒꯤ ꯅꯌꯥꯗꯣ ꯌꯥꯝꯅ ꯐꯖꯩꯌꯦ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ" ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯥꯟꯖꯥ ꯑꯃꯗꯤ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ "ꯏꯇꯥꯎ, ꯅꯪꯕꯨ ꯑꯩꯒꯤ ꯌꯥꯁꯦ ꯄꯥꯝꯖꯕ꯭ꯔꯅꯦ?" ꯍꯤꯡꯆꯥꯕꯤꯒꯤ ꯃꯁꯨꯅꯨꯄꯥ ꯑꯗꯨꯅ "ꯏꯇꯥꯎ, ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯩꯌꯦ, ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ" ꯅꯤꯡꯊꯧ ꯃꯆꯥꯅ "ꯏꯇꯥꯎ, ꯑꯗꯨꯗꯤ ꯐꯔꯦ, ꯃꯩ ꯉꯔꯪ ꯆꯥꯛꯅꯕ
ꯊꯥꯒꯠꯂꯨ ꯑꯗꯨꯒ ꯉꯥ ꯌꯥꯏꯅꯕ ꯌꯣꯠꯁꯤꯡꯒꯣꯠꯇꯣ ꯃꯩꯗ ꯉꯥꯡꯁꯪ ꯉꯥꯡꯅ ꯏꯛꯑꯣ꯫ ꯍꯤꯡꯆꯥꯕꯤꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯩꯗꯣ ꯉꯔꯪ ꯉꯔꯪ ꯊꯥꯔꯒ ꯌꯣꯠꯁꯤꯡꯒꯣꯠꯇꯣ ꯃꯩꯗ ꯏꯛꯂꯝꯃꯤ꯫ ꯏꯇꯥꯎ ꯑꯁꯤ ꯌꯥꯔꯕ꯭ꯔꯥ ꯍꯪꯂꯛꯑꯝꯃꯤ꯫ ꯏꯇꯥꯎꯒꯤ ꯌꯥꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯐꯖꯔꯅꯤ, ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯔꯅꯤ꯫ ꯍꯤꯡꯆꯥꯕꯤꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯩ ꯏꯛꯂꯤꯕ ꯌꯣꯠꯁꯤꯡꯒꯣꯠꯇꯣ ꯄꯥꯏꯔꯝꯃꯤ꯫ ꯏꯇꯥꯎ ꯂꯥꯛꯑꯣ, ꯌꯥꯗꯣ ꯂꯥꯎꯅ ꯀꯥꯊꯣꯛꯑꯣ, ꯃꯤꯠꯇꯨꯁꯨ ꯀꯟꯅ ꯎꯏꯁꯤꯜꯂꯣ꯫ ꯍꯤꯡꯆꯥꯕꯤꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯌꯥꯗꯣ ꯂꯥꯎꯅ ꯀꯥꯊꯣꯛꯂꯝꯃꯤ꯫ ꯃꯃꯤꯠ ꯆꯦꯠ ꯎꯏꯁꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯇꯟꯖꯥ ꯑꯗꯨ ꯃꯥꯡꯍꯟꯗꯅ ꯃꯩ ꯏꯛꯂꯤꯕ ꯌꯣꯠꯁꯤꯡꯒꯣꯠ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯅꯥꯎꯗ ꯆꯛ ꯂꯥꯎꯅ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯌꯣꯠꯁꯤꯡꯒꯣꯠ ꯑꯗꯨꯅ ꯒꯣꯔꯣ ꯒꯣꯔꯣ ꯑꯣꯠꯈꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯖꯅ ꯁꯦꯝꯗꯣꯛꯂꯒ ꯊꯣꯡꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤꯒꯤ ꯆꯥꯅꯕ ꯁꯦꯝ ꯁꯥꯔꯒ ꯐꯖꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯗꯣ ꯊꯣꯡꯗꯨ ꯉꯟꯁꯤꯜꯂꯝꯂꯒ ꯐꯃꯨꯡꯗ ꯍꯤꯡꯆꯥꯕꯤ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯣꯡ ꯈꯪꯏꯟ ꯏꯟꯂꯛꯏ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯇꯥꯎ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯗꯤ ꯊꯣꯡꯗꯣꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯇꯞꯂꯛꯅ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯪꯗꯤ ꯆꯥꯔꯕ꯭ꯔꯥ? ꯈꯔ ꯆꯥꯁꯤꯜꯂꯛꯎꯗꯅ꯫ ꯑꯃꯨꯛꯀꯁꯨ ꯈꯣꯟꯖꯦꯜ ꯇꯞꯂꯛꯅ ꯌꯥꯔꯦ ꯑꯕꯣꯛ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯆꯥꯅ ꯆꯥꯅ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯅꯇꯥꯎ ꯅꯤꯡꯊꯧ ꯃꯆꯥꯁꯤꯗꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯇꯨꯝꯁꯤꯟꯅꯔꯝꯃꯤ, ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ ꯑꯅꯤꯔꯛ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯣ, ꯇꯨꯝꯂ ꯃꯥꯜꯂꯦꯗꯣ, ꯋꯥꯔꯝꯂꯅꯤ, ꯑꯩꯁꯨ ꯇꯨꯝꯂꯨꯔꯒꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯐꯃꯨꯡ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯅꯈꯣꯔꯛꯑꯝꯃꯤ꯫ ꯇꯨꯝꯁꯤꯟꯅꯔꯤꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯊꯣꯡ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯃꯝꯕ ꯑꯍꯤꯡꯗꯨꯗ ꯀꯤꯅ ꯀꯤꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯏꯃꯥ, ꯏꯃꯥ, ꯏꯃꯥ ꯍꯥꯏꯗꯨꯅ ꯊꯣꯡ ꯊꯤꯜꯂꯝꯃꯤ꯫ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯑꯍꯤꯡ ꯇꯨꯝꯗꯅ ꯂꯩꯔꯤꯕ ꯃꯃꯥꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯤ꯫ ꯃꯪꯂꯅꯦ, ꯉꯥꯏꯍꯥꯛ ꯇꯥꯏ꯫ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜꯅꯤ ꯈꯪꯂꯛꯄꯗ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯆꯦꯟꯊꯣꯛꯇꯨꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯃꯆꯥꯕꯨ ꯎꯖꯕꯗ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯟꯖꯩ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯃꯃꯥꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯜꯂꯒ ꯇꯨꯝꯃꯤꯟꯅꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯟꯐꯨꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯂꯤꯔꯨꯡꯇꯦꯟ ꯌꯥꯟꯁꯤꯜꯂꯤ, ꯅꯥꯀꯟꯗ ꯊꯥꯡꯁꯥꯡ ꯑꯃ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯏꯃꯥ, ꯅꯆꯥ ꯍꯤꯡꯆꯥꯕꯤ ꯂꯥꯟꯗꯥꯖꯔꯨꯒꯦ꯫ ꯃꯃꯥꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯀꯞꯅ ꯀꯞꯅ ꯃꯆꯥꯕꯨ ꯀꯣꯟꯈꯠꯄꯤꯔꯦ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯥꯅ ꯍꯤꯡꯆꯥꯕꯤ ꯂꯥꯏꯅ ꯍꯥꯠꯄ ꯉꯝꯖꯔꯨꯀꯣ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯌꯦꯟꯕꯥ ꯂꯥꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯪꯂꯛꯂꯝꯃꯤ, ꯏꯇꯥꯎ ꯅꯤꯡꯊꯧ ꯃꯆꯥ, ꯅꯪ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯂꯥꯟꯗꯥꯔꯨꯒꯦ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯌꯦꯟꯕꯥ ꯂꯥꯕ ꯑꯗꯨꯅ ꯑꯩꯁꯨ ꯂꯥꯟ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯃꯕꯥꯅꯤ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯈꯔ ꯆꯠꯂꯒ ꯑꯃꯨꯛ ꯌꯦꯔꯨꯝ ꯑꯃ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯇꯥꯎ ꯅꯤꯡꯊꯧ ꯃꯆꯥ, ꯅꯪ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯍꯥꯟꯅꯒꯨꯝ ꯍꯤꯡꯆꯥꯕꯤ ꯂꯥꯟꯗꯥꯔꯨꯒꯦ, ꯑꯩꯁꯨ ꯂꯥꯟ ꯄꯥꯡꯒꯦ꯫ ꯈꯔ ꯑꯃꯨꯛ ꯆꯠꯂꯒ ꯉꯀ꯭ꯔꯥ ꯑꯃ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯇꯥꯎ ꯅꯤꯡꯊꯧ ꯃꯆꯥ, ꯅꯈꯣꯏ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯍꯤꯡꯆꯥꯕꯤ ꯂꯥꯟꯗꯥꯔꯨꯒꯦ, ꯑꯩꯁꯨ ꯂꯥꯟ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯏꯟꯅꯔꯛꯑꯝꯃꯤ꯫ ꯈꯔ ꯑꯃꯨꯛ ꯆꯠꯂꯒ ꯌꯦꯇꯨꯝ ꯑꯃ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯏꯇꯥꯎ ꯅꯤꯡꯊꯧ ꯃꯆꯥ, ꯅꯈꯣꯏ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯍꯤꯡꯆꯥꯕꯤ ꯂꯥꯟꯗꯥꯔꯨꯒꯦ, ꯑꯩꯁꯨ ꯂꯥꯟ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯏꯟꯅꯔꯛꯑꯝꯃꯤ꯫ ꯈꯔ ꯑꯃꯨꯛ ꯆꯠꯂꯒ ꯁꯟꯊꯤ ꯊꯤꯕꯥꯛ ꯑꯃ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯏꯇꯥꯎ ꯅꯤꯡꯊꯧ ꯃꯆꯥ, ꯅꯈꯣꯏ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯍꯤꯡꯆꯥꯕꯤ ꯂꯥꯟꯗꯥꯔꯨꯒꯦ, ꯑꯩꯁꯨ ꯂꯥꯟ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯏꯟꯅꯔꯛꯑꯝꯃꯤ꯫ ꯈꯔ ꯑꯃꯨꯛ ꯆꯠꯂꯒ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯌꯥꯏ ꯑꯣꯏꯕ ꯑꯃ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯇꯥꯎ ꯅꯤꯡꯊꯧ ꯃꯆꯥ, ꯅꯈꯣꯏ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯍꯤꯡꯆꯥꯕꯤ ꯂꯥꯟꯗꯥꯔꯨꯒꯦ, ꯑꯩꯁꯨ ꯂꯥꯟ ꯄꯥꯡꯒꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯏꯟꯅꯔꯛꯑꯝꯃꯤ꯫ ꯈꯔ ꯑꯃꯨꯛ ꯆꯠꯂꯒ ꯃꯥꯏꯔꯦꯟ ꯐꯝꯄꯥꯛ ꯑꯃ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯇꯥꯎ ꯅꯤꯡꯊꯧ ꯃꯆꯥ, ꯅꯈꯣꯏ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯍꯤꯡꯆꯥꯕꯤ ꯂꯥꯟꯗꯥꯔꯨꯒꯦ, ꯑꯩꯁꯨ ꯂꯥꯟ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯑꯁꯨꯝ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯤꯡꯆꯥꯕꯤꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯂꯦꯞꯂꯒ ꯏꯇꯥꯎ ꯌꯦꯟꯕꯥ, ꯅꯪꯅ ꯌꯨꯝꯊꯛꯇ ꯂꯩꯔꯣ꯫ ꯏꯇꯥꯎ ꯁꯟꯊꯤ ꯊꯤꯕꯥꯛ, ꯅꯪꯅ ꯂꯝꯌꯥꯏꯗ ꯂꯩꯔꯣ꯫ ꯏꯇꯥꯎ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯌꯥꯏ ꯑꯣꯏꯕ, ꯅꯪꯅ ꯊꯣꯡꯖꯤꯟꯗ ꯂꯩꯔꯣ꯫ ꯏꯇꯥꯎ ꯉꯀ꯭ꯔꯥ, ꯅꯪꯅ ꯉꯥꯌꯣꯛ ꯆꯐꯨꯗ ꯂꯩꯔꯣ꯫ ꯏꯇꯥꯎ ꯌꯦꯔꯨꯝ, ꯅꯪꯅ ꯐꯨꯡꯒꯥꯗ ꯂꯩꯔꯣ꯫
ꯏꯇꯥꯎ ꯌꯦꯇꯨꯝ ꯅꯪꯅ ꯀꯥꯡꯈꯟꯗ ꯂꯩꯔꯣ, ꯏꯇꯥꯎ ꯃꯥꯏꯔꯦꯟ ꯐꯝꯄꯥꯛ ꯅꯪꯅ ꯌꯨꯝꯒꯤ ꯌꯥꯡꯂꯦꯟꯗ ꯂꯩꯔꯣ, ꯃꯈꯣꯏ ꯂꯣꯏꯅ ꯃꯥꯒꯤ ꯃꯥꯒꯤ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯂꯩꯈ꯭ꯔꯦ꯫ ꯑꯍꯥꯟꯕꯗ ꯌꯦꯟꯕ ꯂꯥꯕꯗꯨꯅ ꯀ꯭ꯔꯦ 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 ꯈꯣꯡꯂꯛꯏ, ꯃꯌꯥꯝ ꯑꯗꯨꯅ ꯃꯁꯨ ꯆꯥꯕꯤ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀ꯭ꯔꯦ 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 ꯃꯁꯨ ꯆꯥꯕꯤ, ꯀ꯭ꯔꯦ 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 ꯃꯁꯨ ꯆꯥꯕꯤ꯫ ꯑꯗꯨꯝꯅ ꯂꯥꯎꯕ ꯈꯣꯡꯕ ꯇꯧꯔꯛꯄꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯣꯡꯅ ꯐꯨꯛ ꯍꯧꯒꯠꯂꯤ, ꯃꯩ ꯄꯨꯡꯃꯝ ꯃꯝꯃꯝꯃꯤ꯫ ꯐꯨꯡꯒꯥꯗ ꯃꯩ ꯀꯥꯝꯒꯦ ꯍꯥꯏꯗꯨꯅ ꯄꯥꯛꯊꯔꯒ ꯀꯥꯝꯕꯗ ꯌꯦꯔꯨꯝ ꯑꯗꯨꯅ ꯃꯃꯥꯏꯗ ꯄꯣꯞ ꯂꯥꯎꯅ ꯊꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯝꯕꯗꯨꯅ ꯉꯥꯌꯣꯛ ꯆꯐꯨꯗ ꯃꯃꯥꯏ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯊꯤꯡꯁꯤꯜꯂꯨꯕꯗ ꯉꯀ꯭ꯔꯥ ꯑꯗꯨꯅ ꯃꯈꯨꯠꯇ ꯐꯗ꯭ꯔꯠ ꯐꯗ꯭ꯔꯠ ꯍꯥꯏꯗꯜꯂꯛꯏ꯫ ꯍꯤꯡꯆꯥꯕꯤꯒꯤ ꯃꯈꯨꯠꯇꯣ ꯏꯅ ꯕꯨꯔꯨ ꯕꯨꯔꯨ ꯊꯣꯛꯂꯝꯃꯤ꯫ ꯀꯥꯡꯒꯟꯗ ꯑꯃꯨꯛ ꯇꯩꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯄꯥꯏꯔꯨꯕꯗ ꯌꯦꯇꯨꯝꯗꯨꯅ ꯆꯞ ꯆꯞ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯃꯀꯣꯛ ꯎꯔꯨ ꯎꯔꯨ ꯉꯥꯎꯔꯝꯃꯤ꯫ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯄꯗ ꯁꯟꯊꯤ ꯊꯤꯕꯥꯛꯇꯨꯗ ꯄꯗ꯭ꯔꯥꯛ ꯂꯥꯎꯅ ꯅꯥꯟꯊꯨꯔꯝꯃꯤ꯫ ꯌꯥꯡꯂꯦꯟꯗꯒꯤ ꯃꯥꯏꯔꯦꯜ ꯑꯗꯨꯅ ꯂꯋꯥꯏ ꯂꯦꯝꯐꯨꯗ ꯚꯨꯞ ꯂꯥꯎꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯃꯨꯛꯀꯁꯨ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯊꯣꯡꯖꯤꯟ ꯍꯦꯛ ꯀꯥꯟꯊꯣꯛꯀꯦ ꯇꯧꯕꯒ ꯊꯧꯔꯤ ꯀꯣꯡꯒꯣꯌꯥꯏ ꯑꯣꯏꯕ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯎꯅ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯂꯤꯔꯨꯡ ꯇꯦꯟ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯧꯅ ꯍꯧꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯑꯕꯣꯛꯀꯤ ꯏꯕꯨꯡꯉꯣ, ꯉꯔꯥꯡꯒꯤ ꯏꯟꯖꯥꯡ ꯑꯗꯨꯗꯤ ꯅꯇꯥꯎ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯆꯥꯔꯨꯔꯒ ꯏꯁꯨ ꯑꯣꯏꯔꯝꯂꯕ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯀꯣꯛ ꯈꯣꯡꯒꯩ ꯀꯞꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯐꯠ ꯌꯦꯡꯈꯠꯂꯛꯏ꯫ ꯍꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥ, ꯃꯔꯧ ꯂꯩꯕ ꯃꯤꯐꯠꯇ, ꯅꯪꯅ ꯑꯩꯒꯤ ꯏꯁꯨꯕꯨ ꯍꯥꯠꯇꯣꯛꯂꯒ ꯊꯣꯡꯗꯣꯛꯂꯒ ꯑꯩꯉꯣꯟꯗ ꯄꯤꯖꯕ, ꯅꯪꯗ ꯍꯥꯠꯂꯒ ꯆꯥꯊꯣꯛꯂꯒ ꯏꯁꯨꯒꯤ ꯂꯃꯟ ꯁꯤꯡꯂꯒꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯟꯒꯦ ꯇꯧꯏ꯫ ꯊꯧꯔꯤ ꯀꯣꯡꯒꯣꯌꯥꯏ ꯑꯣꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯎꯅ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯇꯦꯟ ꯑꯗꯣ ꯐꯗ꯭ꯔꯠ ꯐꯗ꯭ꯔꯠ ꯀꯥꯞꯁꯤꯟꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯌꯥꯝ ꯆꯪꯗꯅ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯄꯨꯊꯣꯛꯇꯨꯅ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯃꯌꯥꯝ ꯂꯥꯎ ꯂꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯟ ꯉꯝꯃꯦ, ꯂꯥꯟ ꯉꯝꯃꯦ, ꯂꯥꯟ ꯉꯝꯃꯦ, ꯂꯥꯟ ꯉꯝꯃꯦ, ꯍꯤꯡꯆꯥꯕꯤ ꯍꯥꯠꯂꯦ, ꯍꯥꯠꯂꯦ ꯂꯥꯎ ꯂꯥꯎꯗꯨꯅ ꯂꯥꯛꯄꯅ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯌꯨꯝ ꯃꯌꯨꯝ ꯌꯧꯗꯨꯅ ꯃꯊꯪ ꯃꯊꯪ ꯂꯩꯅꯍꯧꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯔꯤꯕꯝ ꯊꯣꯏꯕꯤ, ꯂꯩꯐꯝꯅ ꯁꯤꯡꯖꯃꯩ ꯆꯤꯉꯥꯃꯈꯥ ꯇꯣꯃꯥ ꯂꯩꯔꯛ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯂꯤꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫